ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯚꯤꯛꯇꯔꯒ ꯙꯅꯔꯥꯖꯀꯗꯨ ꯒꯥꯔꯤ ꯑꯃꯃꯝ ꯊꯧꯗꯨꯅ ꯀꯣꯂꯦꯖꯇ ꯂꯥꯛꯃꯤꯟꯅꯩ꯫ ꯙꯅꯔꯥꯖꯅ "ꯀꯩꯅꯣ ꯍꯦꯅꯔꯤꯅ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯉꯥꯏ ꯂꯩꯔꯝꯗꯣꯏꯖꯥꯠꯂꯣ? ꯃꯗꯨꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯒꯁꯦ ꯑꯝꯇ ꯄꯨꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯁꯅꯥꯅꯨꯅꯒ ꯌꯥꯅꯤꯡꯒꯨꯝ ꯌꯥꯅꯤꯡꯗꯒꯨꯝ ꯁꯨꯝ ꯇꯧ ꯂꯩꯕꯗꯨꯗ ꯃꯥꯁꯨ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯛꯆꯔꯤꯅꯤ ꯀꯩꯅꯣ꯫ ꯑꯗꯣ ꯆꯅꯨꯂꯦꯝꯕꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯅꯤꯡꯁꯛꯇ ꯇꯥꯔꯕꯅꯦꯍꯦ꯫ ꯁꯅꯥꯅꯨꯒ ꯍꯦꯅꯔꯤꯒꯤ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯑꯩꯈꯣꯏꯁꯨ ꯍꯧꯕ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯇꯧꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ? ꯅꯪꯒ ꯉꯥꯡꯅ ꯉꯝꯕꯖꯥꯠ ꯅꯠꯇꯦꯗ ꯑꯩꯈꯣꯏꯗꯤ꯫ ꯅꯪ ꯑꯄꯥꯝꯕꯅꯤ, ꯅꯪ ꯈꯨꯁꯤ ꯇꯧꯔꯣ꯫ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯁꯅꯥꯅꯨꯒꯤ ꯃꯃꯥꯟꯅꯕꯤꯗꯣ ꯍꯦꯛ ꯀꯣꯏꯔꯣ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯛꯂꯕ꯭ꯔꯥ ꯁꯤꯅꯤ꯫ ꯅꯨꯄꯤꯅꯒ ꯈꯔ ꯐꯪꯗꯕꯁꯤꯗ ꯃꯊꯥꯁꯤ ꯁꯥꯏꯅꯤ꯫ ꯑꯃꯈꯛ ꯇꯔꯛ ꯇꯔꯛ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯕꯁꯦ ꯃꯤꯅ ꯀꯣꯏꯈꯤꯗ꯭ꯔꯅ ꯌꯥꯝ ꯄꯥꯈꯠꯂꯤꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯤꯡꯅꯔꯤꯅꯤ ꯍꯥ? ꯅꯪꯅ ꯃꯤꯠꯐꯝ ꯍꯣꯡꯈꯤꯗ꯭ꯔꯕ ꯃꯤꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯛꯀꯗꯧ ꯅꯠꯇꯦꯀꯣ꯫ ꯐꯩ ꯐꯩ, ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯝ ꯐꯩ꯫ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟꯗꯣ ꯇꯥꯅꯔꯗꯤ ꯑꯩꯅ ꯋꯥꯍꯔꯁꯤꯁꯨ ꯋꯥꯔꯝꯃꯣꯏꯅꯤ꯫ ꯅꯍꯥꯟ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯞꯂꯒ ꯇꯣꯡꯍꯜꯂꯨꯕꯗꯒꯤ ꯋꯥꯈꯜ ꯊꯃꯣꯏ ꯃꯣꯟ ꯃꯣꯟ ꯈꯜꯂꯛꯄ ꯃꯥꯜꯂꯤꯗ ꯍꯥ? ꯚꯤꯛꯇꯔ ꯅꯣꯛꯐꯦꯠ ꯇꯧꯅ "ꯈꯪꯗꯦ ꯀꯩ ꯍꯥꯏꯒꯗꯕꯅꯣ, ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯂꯤ ꯍꯧꯖꯤꯛꯀꯥꯟꯗꯤ꯫ ꯀꯣꯏꯅꯔꯝꯗꯥꯏ ꯅꯨꯡꯁꯤꯅꯔꯝꯗꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯨ ꯀꯨꯏꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯛꯄꯗ ꯀꯩꯝꯇ ꯐꯥꯎꯗ꯭ꯔꯒ ꯆꯅꯨꯂꯦꯝꯕꯤ ꯎꯕꯗ ꯐꯥꯎꯔꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯀꯩ ꯋꯥꯈꯜꯕꯨ ꯈꯜꯂꯤꯅꯣ? ꯍꯟꯗꯛꯀꯤꯁꯤꯗꯤ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯒꯗꯧ ꯃꯥꯜꯂꯤ꯫ ꯊꯃꯣꯏꯗ ꯇꯤꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝ ꯂꯦꯟꯅꯕ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯀꯣꯏꯅꯕ ꯈꯪꯅꯕ ꯅꯨꯄꯤꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯛꯄ ꯅꯨꯄꯤꯒ ꯊꯦꯡꯅꯕ ꯈꯨꯊꯦꯡꯅꯁꯦ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄꯤ ꯍꯥꯏꯅꯩ꯫ ꯑꯩꯁꯨ ꯆꯅꯨꯂꯦꯝꯕꯤ ꯎꯕꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ, ꯑꯃꯨꯛꯇ ꯈꯟꯈꯤꯗ꯭ꯔꯤꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯛꯏꯁꯦ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯝꯅꯤꯅꯦ꯫ ꯑꯣ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯆꯅꯨꯂꯦꯝꯕꯤꯁꯦ ꯅꯪꯒ ꯊꯨꯡꯅꯒꯗꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯅꯤ ꯁꯤꯅꯤ꯫ ꯍꯣꯏꯅꯤ, ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ꯫ ꯅꯪꯁꯨ ꯈꯜꯂꯨꯅꯤ, ꯑꯩꯕꯨ ꯅꯍꯥꯟ ꯃꯈꯩ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯕ? ꯙꯅꯔꯥꯖ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯒ "ꯃꯗꯨꯗꯤ ꯍꯦꯅꯔꯤꯁꯨ ꯗꯦꯕꯤꯅꯥꯒ ꯈꯪꯅꯈꯤꯕꯗꯨꯗꯒꯤ ꯈꯔ ꯃꯥꯟꯅꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯣꯏꯅꯤꯁꯨ ꯊꯨꯡꯅꯗꯣꯏꯖꯥꯠꯂꯣ? ꯃꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯤ ꯃꯦꯟ ꯇꯥꯕ ꯅꯠꯇꯦꯗ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯪꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯗ ꯑꯇꯩꯒ ꯃꯥꯟꯅꯗꯕ ꯑꯃ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯀꯅꯤ ꯌꯦꯡꯉꯣ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯔꯗꯤ ꯂꯣꯏ ꯆꯨꯝꯃꯝꯃꯅꯤ꯫ ꯆꯨꯝꯕ꯭ꯔꯥ ꯌꯦꯡ ꯇꯥꯔꯦꯗꯅ꯫ ꯍꯟꯗꯛꯇꯤ ꯆꯅꯨꯂꯦꯝꯕꯤ ꯑꯩꯈꯣꯏꯅꯤꯁꯦ ꯋꯥꯔꯤ ꯈꯔ ꯇꯣꯏꯅ ꯁꯥꯟꯅꯔꯤ, ꯃꯅꯨꯡꯗ ꯄꯥꯎ ꯈꯔꯗꯤ ꯍꯣꯗꯣꯛꯅꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯌꯥꯏ, ꯋꯥꯔꯤ ꯁꯥꯁꯤꯟꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ꯫ ꯄꯥꯎ ꯐꯥꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯅꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ꯫ ꯁꯅꯥꯅꯨꯁꯨ ꯍꯦꯅꯔꯤꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗꯒꯤ ꯆꯦꯟꯕ ꯏꯉꯝ ꯉꯝꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯅꯨꯅꯁꯨ ꯍꯦꯅꯔꯤꯒꯤ ꯋꯥꯈꯜ ꯑꯃ ꯏꯈꯟ ꯈꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯅꯃꯤꯠ ꯅꯃꯥ ꯌꯥꯝ ꯁꯤꯡꯕꯩ ꯃꯑꯣꯡꯗ ꯅꯍꯥꯟ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯍꯜꯂꯨꯕꯗꯒꯤ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯇꯧꯗ ꯂꯩꯔꯤꯗꯣ ꯅꯨꯡꯁꯤꯕꯩꯔꯣꯗꯣ? ꯑꯩꯈꯣꯏꯅ ꯌꯥꯎꯕꯗꯨꯗ ꯏꯀꯥꯏꯗꯅ ꯇꯧꯔꯤꯅꯤ, ꯃꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯕꯅꯤ ꯈꯪꯉꯕꯣ? ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯅꯨꯂꯦꯝꯕꯤꯒ ꯁꯅꯥꯅꯨꯒꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯚꯤꯛꯇꯔꯗ ꯌꯦꯡꯗꯨꯅ "ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯤ ꯑꯃ ꯋꯥꯠꯄ ꯃꯥꯜꯂꯤꯗ"꯫ ꯁꯅꯥꯅꯨꯅ ꯆꯩꯕꯒ ꯉꯥꯡꯕꯒ ꯇꯧꯕꯗꯨꯗ ꯂꯥꯛꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ, ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯦ꯫ ꯍꯩꯃꯥ, ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯃꯥꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ? ꯁꯅꯥꯅꯨꯅ "ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯕꯁꯦ ꯂꯦꯞꯇꯦꯅꯦ"꯫ ꯙꯅꯔꯥꯖꯅ "ꯑꯩꯈꯣꯏꯗꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯗꯦꯗ, ꯇꯧꯕ ꯇꯧꯗ꯭ꯔꯣ? ꯑꯃꯗꯨꯅ ꯈꯔ ꯑꯅꯝ ꯀꯟꯕꯒ ꯅꯪꯅ ꯈꯔ ꯍꯩꯅꯖꯗꯕꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ"꯫ ꯆꯅꯨꯂꯦꯝꯕꯤꯅ "ꯅꯣꯏꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯗ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕꯤꯅꯨ"꯫ ꯚꯤꯛꯇꯔꯅ "ꯐꯥꯒꯤ ꯇꯧꯅꯤꯗ ꯁꯨꯝ꯫ ꯁꯅꯥꯅꯨꯁꯨ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯀꯧꯅ ꯉꯥꯡꯅ ꯇꯧ ꯌꯥꯕꯅꯤ꯫ ꯆꯅꯨꯂꯦꯝꯕꯤꯕꯨꯗꯤ ꯃꯔꯛ ꯃꯔꯛꯇ ꯊꯦꯡꯅꯕꯗꯒꯤ ꯄꯥꯎ ꯐꯥꯎꯅꯔꯦ꯫ ꯃꯥ ꯍꯩꯅꯗꯦꯅ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯏꯍꯩ ꯍꯩꯅꯗ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦꯗ"꯫ ꯁꯅꯥꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ "ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯨꯏ ꯋꯥꯗꯤ꯫ ꯃꯔꯛ ꯃꯔꯛꯇ ꯅꯠꯇ꯭ꯔꯁꯨ ꯊꯦꯡꯅꯕꯗꯗꯤ ꯀꯧꯅ ꯌꯥꯏꯗꯅ, ꯅꯠꯇ꯭ꯔꯣ ꯁꯅꯥꯅꯨ? ꯀꯣꯂꯦꯖꯁꯨ ꯄꯨꯜꯂꯁꯤꯗ ꯈꯪꯅ ꯆꯥꯟꯅꯕ ꯌꯥꯝꯂꯤꯈꯩ ꯍꯦꯟꯅ ꯐꯗꯣꯏꯅꯤ꯫ ꯑꯦꯛꯖꯥꯝꯁꯨ ꯇꯧꯗꯣꯔꯦ, ꯈꯪꯅꯕ ꯂꯩꯕꯅ ꯐꯠꯇ꯭ꯔꯣ? ꯆꯅꯨꯂꯦꯝꯕꯤꯅ "ꯁꯅꯥꯅꯨꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯕꯅꯤ, ꯑꯗꯨꯒꯤꯅꯤ"꯫ ꯙꯅꯔꯥꯖꯅ "ꯑꯗꯣ ꯅꯣꯏꯅꯤꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯏꯁꯤꯕꯨ ꯀ꯭ꯂꯥꯁ ꯂꯩꯕ꯭ꯔꯣ?" ꯆꯅꯨꯂꯦꯝꯕꯤꯅ "ꯂꯩꯌꯦ, ꯑꯗꯨ ꯅꯪꯅ ꯆꯦꯜꯂꯛꯄꯗ ꯅꯤꯡꯊꯝ ꯊꯥꯁꯤꯗ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯑꯗꯣ ꯆꯪꯉꯝꯃꯒꯦ, ꯅꯣꯏ ꯂꯩꯍꯧꯀꯣ"꯫ "ꯑꯣ, ꯀ꯭ꯂꯥꯁ ꯂꯩꯔꯗꯤ ꯆꯪꯉꯣ"꯫ "ꯆꯪꯉꯦꯀꯣ"꯫ ꯍꯥꯏꯔꯒ ꯁꯅꯥꯅꯨꯒ ꯆꯅꯨꯂꯦꯝꯕꯤꯒꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯝꯂꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯚꯤꯛꯇꯔꯅ
ꯆꯅꯨ ꯂꯦꯝꯕꯤꯁꯤ ꯑꯗꯨꯝ ꯐꯖꯩꯅꯤ ꯈꯪꯗꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯕ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯑꯇꯥꯕ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦꯀꯣ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯋꯥꯗꯣ ꯂꯦꯞꯄꯨ ꯅꯨꯡꯁꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯄꯥꯝꯃꯤꯕꯨ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯪꯁꯨ ꯑꯩꯈꯣꯏ ꯆꯅꯨ ꯂꯦꯝꯕꯤꯒ ꯇꯥꯟꯅꯔꯒ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯙꯅꯔꯥꯖ ꯅꯣꯛꯂꯒ ꯄꯤ ꯃꯆꯥꯗꯤ ꯑꯩꯈꯣꯏꯒ ꯌꯧꯈ꯭ꯔꯦꯅꯦ ꯅꯪ ꯋꯥꯔꯤꯁꯦ ꯍꯥ ꯑꯩꯈꯣꯏ ꯍꯥꯏꯗꯧ ꯅꯠꯇꯦ ꯑꯩ ꯍꯥꯏꯗꯧꯅꯤ ꯑꯩꯒꯤ ꯆꯅꯨ ꯂꯦꯝꯕꯤ ꯙꯅꯔꯥꯖ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯄꯨꯡ 10 ꯍꯦꯜꯂꯁꯤꯐꯥꯎ ꯑꯃꯗꯨꯝ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯃꯥꯏ ꯅꯨꯄꯤꯅ ꯁꯤꯗ ꯌꯧꯔꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯀꯔꯝꯕ ꯅꯨꯄꯤ ꯑꯃꯃꯨꯛ ꯂꯨꯝꯕ ꯆꯠꯂꯤꯖꯥꯠꯅꯣ ꯈꯪꯗꯦꯗ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯅꯨꯄꯤ ꯁꯣꯛꯄ ꯑꯣꯏꯅ ꯂꯣꯏ ꯍꯦꯛ ꯇꯧꯔꯗꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯦ ꯒ꯭ꯌꯥꯅꯦꯁꯣꯔ ꯏꯕꯨꯡꯉꯣ ꯏꯇꯥꯎ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯅꯤꯅ ꯅꯨꯄꯤꯒꯁꯦ ꯑꯝꯇ ꯀꯣꯏꯗꯦꯀꯣ ꯁꯥꯎꯅꯤꯡꯉꯛꯇꯅ ꯆꯅꯨ ꯂꯦꯝꯕꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯪꯁꯦ ꯅꯨꯄꯤ 2-3 ꯀꯣꯏꯕꯅꯤ ꯅꯪꯉꯣꯟꯗ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯡ ꯊꯥꯛꯆꯤꯜꯂꯛꯂꯤꯕꯗꯣ ꯆꯦꯛꯁꯤꯜꯂꯣꯅ ꯍꯥꯏꯔꯨꯅꯤꯀꯣ ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯅꯨ ꯅꯪꯒꯤ ꯐꯪꯗ꯭ꯔꯦꯅ ꯑꯩꯒꯤꯁꯨ ꯐꯪꯒꯂꯔꯣꯏꯅ ꯈꯟꯕꯗꯣ ꯇꯧꯅꯨ ꯑꯗꯨꯏꯗꯤ ꯋꯥꯗꯣ ꯆꯨꯝꯅ ꯆꯨꯝꯅ ꯉꯥꯡꯅꯁꯤ ꯁꯛꯁꯤꯒ ꯅꯨꯄꯤ ꯂꯨꯝꯗꯅꯒꯁꯨ ꯇꯧꯔꯤ ꯃꯁꯥꯅ ꯌꯥꯅꯤꯡꯉꯤ ꯈꯪꯗꯦ ꯌꯥꯅꯤꯡꯗꯦ ꯈꯪꯗꯦ ꯅꯣꯛꯐꯦꯠꯀ ꯇꯧꯗꯅ ꯃꯁꯥꯅꯗꯤ ꯌꯥꯔꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯨ ꯍꯥꯏꯔꯗꯤ ꯃꯁꯥ ꯑꯗꯨꯝ ꯌꯥꯔꯗꯧꯅꯤ ꯚꯥꯞ ꯌꯥꯝ ꯐꯔꯅꯨ ꯌꯥꯔꯦ ꯅꯪꯁꯨ ꯑꯃ ꯐꯪꯉꯤ ꯀꯣꯜ ꯇꯧꯏ ꯄꯥꯏꯗꯦ ꯃꯦꯁꯦꯖ ꯇꯥꯏꯍꯜꯂꯛꯇꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯅꯦ ꯁꯨꯃꯥꯏ ꯊꯣꯛꯄ ꯂꯥꯛꯆꯅꯤꯁꯤ ꯑꯩꯈꯣꯏꯅꯤ ꯀ꯭ꯂꯥꯁ ꯆꯪꯉꯁꯤ ꯁꯅꯥꯅꯨ ꯂꯥꯛꯏꯁꯤꯕꯨ ꯃꯥ ꯀꯩꯗꯧꯕꯩ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯀꯥꯟꯗꯦ ꯆꯪꯉꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯆꯪꯃꯤꯟꯅꯔꯛꯏ ꯑꯗꯨꯕꯨ ꯍꯦꯟꯅꯔꯤꯗꯤ ꯄꯥꯎ ꯐꯥꯎꯔꯛꯈꯤꯗ꯭ꯔꯦ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯆꯅꯨ ꯂꯦꯝꯕꯤꯅ ꯀꯣꯂꯦꯖ ꯆꯠꯈꯤꯕꯒ ꯂꯦꯝꯕꯤꯒ ꯁꯅꯌꯥꯏꯃꯒꯗꯣ ꯂꯥꯏꯕ ꯍꯣꯏꯗ ꯂꯥꯛꯏ ꯂꯥꯏꯕꯁꯨ ꯊꯕꯛ ꯆꯠꯊꯣꯛꯇꯅ ꯌꯨꯝꯗ ꯂꯩꯕꯥꯛ ꯇꯧꯔꯤꯉꯩ ꯁꯅꯌꯥꯏꯃ ꯍꯣꯏ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯐꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯕꯣ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯕꯒꯤ ꯅꯪ ꯑꯩꯁꯦ ꯎꯅꯕ ꯐꯪꯂꯤꯕꯅꯤꯀꯣ ꯁꯅꯌꯥꯏꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯕꯛ ꯆꯤꯟꯕ ꯏꯇꯥꯎꯅꯤ ꯌꯨꯝꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯈꯜꯂꯒ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯉꯁꯤꯗꯤ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯦꯕ ꯃꯆꯥꯗꯤ ꯀꯣꯂꯦꯖ ꯆꯠꯈꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯕꯦꯝꯁꯨ ꯅꯧꯕꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯃꯃꯥꯒ ꯑꯩꯒ ꯈꯛꯇꯅꯤ ꯂꯦꯝꯕꯤꯅ ꯃꯆꯥꯁꯨ ꯀꯣꯂꯦꯖ ꯆꯠꯈꯤꯌꯦ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦꯅ ꯀꯣꯂꯦꯖꯀ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ ꯃꯥꯁꯨ ꯌꯧꯔꯛꯂꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯀꯨꯏꯔꯦꯅꯦ ꯏꯆꯥꯗꯣ 12 ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯈꯤꯕꯗꯒꯤ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦ ꯁꯅꯌꯥꯏꯃꯅ ꯕꯦꯝ ꯃꯈꯣꯏꯅꯤ ꯃꯥꯟꯅꯔꯒ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯕꯅꯤꯅ ꯀꯣꯂꯦꯖꯇꯤ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯦ ꯂꯥꯏꯕꯅ ꯇꯤꯟꯅꯕ ꯃꯣꯏ ꯃꯁꯦꯟ ꯄꯨꯟꯈ꯭ꯔꯕꯗꯤꯅꯦ ꯀꯣꯂꯦꯖꯀ ꯑꯝꯇ ꯂꯦꯞꯅꯤꯡꯕ ꯅꯠꯇꯦ ꯊꯥꯏꯅ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄꯒ ꯃꯥꯟꯅꯗꯦꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯐꯥꯎ ꯍꯟꯗꯤꯅꯦ ꯃꯁꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯏꯃꯨꯡꯗꯒꯤ ꯁꯅꯥꯊꯣꯏꯅ ꯇ꯭ꯔꯦ ꯑꯃꯗ ꯆꯥ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ ꯗꯥꯗꯥ ꯆꯥ ꯊꯛꯁꯤ ꯑꯌꯨꯛꯇ ꯂꯥꯛꯂꯕꯗꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯦ ꯂꯦꯝꯕꯤꯅ ꯑꯌꯨꯛꯁꯦ ꯑꯉꯥꯡ ꯀꯣꯂꯦꯖ ꯆꯠꯅꯕ ꯃꯔꯥꯡ ꯃꯔꯛꯇꯨꯗ ꯂꯥꯛꯅꯤꯡꯗ꯭ꯔꯕ ꯅꯣꯡꯃ ꯏꯆꯥꯁꯤꯡꯅ ꯁꯨꯇꯤ ꯑꯣꯏꯕ ꯀꯥꯟꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯂꯥꯏꯕꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯩ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯈꯤꯕꯗꯤ ꯀꯨꯏꯔꯕꯅꯤꯀꯣ ꯃꯆꯥꯁꯤ ꯑꯃꯨꯛꯇꯪ ꯄꯨꯔꯛꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯆꯥꯁꯤꯡꯒ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯥꯔ ꯁꯥꯍꯦꯕꯁꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯈ꯭ꯔ ꯃꯥꯜꯂꯦꯗ ꯁꯅꯌꯥꯏꯃ ꯆꯥ ꯀꯞ ꯑꯃ ꯄꯥꯏꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯀꯣꯠꯁꯤ ꯀꯣꯠꯂꯛꯀꯅꯨꯅꯦ ꯅꯪꯕꯣ ꯅꯣꯡꯃ ꯁꯣꯏꯗꯅ ꯆꯥꯁꯤꯅꯦ ꯁꯥꯎꯔꯅꯨ ꯁꯅꯥꯊꯣꯏ ꯆꯥꯅꯕꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯁ꯭ꯇꯨꯜ ꯑꯃꯗ ꯊꯝꯗꯨꯅ ꯃꯥꯁꯨ ꯅꯥꯀꯜꯒꯤ ꯐꯥꯟꯗꯨꯗ ꯐꯝꯊꯔꯛꯏ ꯁꯅꯥꯊꯣꯏꯅ ꯇꯥꯗꯒ ꯏꯆꯦꯒꯗꯤ ꯀꯔꯥꯏ ꯌꯧꯕꯤꯔꯨꯔꯒꯦ ꯁꯤꯗ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯂꯥꯏꯕꯅ ꯃꯔꯝ ꯂꯩꯇꯅ ꯂꯥꯏꯔꯕꯒꯤ ꯌꯨꯝꯗ ꯂꯥꯛꯀꯗꯕ ꯅꯠꯇꯦꯅꯦ ꯃꯔꯝ ꯑꯃ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯊꯣꯛꯏꯅ ꯁꯨꯝ ꯆꯪꯂꯛꯏ ꯑꯣꯏꯔꯝꯒꯅꯤ ꯂꯦꯝꯕꯤ ꯅꯣꯛꯇꯨꯅ ꯇꯥꯗꯁꯤ ꯃꯥꯕ ꯁꯅꯌꯥꯏꯃꯅ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯒꯅꯨꯅꯦ ꯑꯩꯅ ꯏꯇꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯄꯕꯨ ꯃꯔꯝ ꯂꯩ ꯇꯧꯔꯤꯅꯤ ꯂꯥꯏꯕꯅ ꯇꯣ ꯑꯗꯨꯅꯦ ꯑꯩ ꯈꯪꯉꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕꯁꯤꯗ ꯃꯃꯥꯒ ꯑꯩꯒꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯏꯆꯥꯒꯤ ꯅꯥꯛꯇ ꯆꯠꯅꯕ ꯍꯥꯏꯅꯕꯅꯤ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯃꯆꯥꯁꯦ ꯏꯇꯥꯎꯒꯤꯗ ꯂꯩꯍꯟꯒꯦꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯁꯅꯥꯊꯣꯏꯅ ꯏꯆꯥꯅ ꯂꯩꯕꯕꯨ ꯀꯩꯅꯣ ꯂꯩꯖꯁꯅꯨ ꯕꯦꯝ ꯃꯈꯣꯏꯅꯤ ꯇꯥꯟꯅꯔꯒ ꯂꯥꯏꯔꯤꯛ ꯃꯥꯏ ꯄꯥꯖꯁꯅꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯂꯥꯏꯕꯅ ꯑꯉꯥꯡ ꯂꯪꯊꯣꯛꯂꯝꯂꯒ ꯅꯣꯏꯅꯤꯅ ꯀꯣꯏꯕ ꯆꯠꯀꯦ ꯁꯤꯅꯤꯅ ꯍꯥ ꯁꯅꯌꯥꯏꯃꯅ ꯏꯕꯨꯡꯉꯣꯗꯣ ꯀꯨꯏꯔꯦ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯃꯆꯥ ꯄꯨꯗꯧꯁꯨ ꯑꯦꯛꯖꯥꯝ ꯃꯌꯥ ꯑꯣꯏꯕꯁꯤꯗ ꯍꯥꯏꯅꯤꯡꯗ꯭ꯔꯕ ꯑꯗꯨꯅꯅꯤ ꯏꯆꯥꯅ ꯂꯩꯕꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤꯒꯦ ꯂꯩꯖꯁꯅꯨ ꯁꯤꯁꯨ ꯃꯥꯒꯤ ꯃꯌꯨꯝꯅꯤ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎ ꯂꯩꯖꯅꯤ ꯑꯗꯣ
ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛ ꯆꯠꯀꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯗꯥꯗꯥ, ꯏꯆꯥ ꯅꯨꯄꯥꯗꯣ ꯀꯨꯏꯔꯦ ꯎꯈꯤꯗꯕ. ꯃꯉꯥꯎꯅꯒ ꯊꯤꯕꯒ ꯑꯩꯈꯣꯏꯁꯨ ꯏꯆꯥꯅꯒ ꯃꯤꯔꯝꯗ ꯀꯨꯏꯅ ꯊꯝꯕꯗꯣ ꯀꯝꯗꯧꯔꯤ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦꯗꯅ ꯈꯪꯅꯤꯡꯉꯤ. ꯃꯥ ꯈꯪꯍꯟꯗꯅ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯈꯣꯠꯂꯤꯗꯣ ꯌꯦꯡꯊꯣꯔꯛꯀꯦ ꯇꯧꯕꯅꯤ. ꯀꯨꯏꯔꯦ ꯏꯆꯥꯗꯣ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯅ ꯎꯅꯕꯁꯨ ꯐꯪꯈꯤꯗ꯭ꯔꯤ. ꯃꯃꯥꯅꯗꯤ ꯀꯨꯏꯔꯦ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯏꯆꯥꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕꯅꯤ. ꯍꯟꯗꯛꯇꯤ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯆꯠꯂꯨꯒꯦꯅ ꯈꯜꯂꯤ. ꯁꯅꯥꯊꯣꯏꯅ ꯏꯕꯨꯡꯉꯣꯗꯤ ꯒ꯭ꯌꯥꯟ ꯇꯥꯏꯗ. ꯑꯗꯣ ꯅꯨꯄꯥ ꯃꯆꯥꯅꯤ. ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯥꯒꯤ ꯃꯔꯝꯗ ꯐꯩ ꯐꯠꯇꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯈꯪꯒꯗꯕ ꯅꯠꯇꯦ. ꯑꯥꯗ ꯆꯠꯂꯒ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯨꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯏꯆꯥꯅꯤ ꯈꯛꯇꯅꯤ ꯀꯨꯞꯅ ꯍꯩꯅ ꯁꯤꯡꯅ ꯌꯦꯡꯁꯤꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦ. ꯂꯦꯝꯕꯤꯅ ꯑꯗꯨꯅꯤ ꯋꯥꯈꯜꯁꯦ ꯏꯆꯥꯅ ꯑꯥꯗ ꯂꯩꯈꯤꯕꯁꯤꯗ ꯀꯔꯤ ꯇꯧꯔꯝꯅꯤ ꯈꯟꯕꯗ ꯇꯨꯝꯊꯕ ꯌꯥꯗꯦꯅꯦ. ꯅꯨꯄꯥꯒ ꯑꯣꯏꯔꯦ ꯀꯔꯤ ꯀꯔꯤ ꯇꯧꯔꯝꯂꯕꯗꯤ ꯍꯥꯏꯅ ꯌꯥꯝ ꯄꯥꯈꯠꯂꯤꯅꯦ. ꯂꯥꯏꯕꯅ ꯋꯥꯈꯜ ꯌꯥꯝꯅ ꯄꯤꯛꯁꯤꯟꯃꯟꯕꯁꯨ ꯐꯠꯇꯦꯗ. ꯈꯔꯁꯨ ꯆꯥꯎꯊꯣꯛ. ꯈꯪꯕꯒ ꯈꯟꯕꯒ ꯍꯦꯛꯇ ꯈꯦꯅꯕꯅꯤ, ꯌꯥꯗꯕꯅꯤ. ꯑꯗꯨꯕꯨ ꯏꯇꯥꯎꯒ ꯏꯆꯜꯒꯅ ꯆꯠꯂꯒ ꯑꯉꯥꯡꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯗꯣꯛꯄꯗꯤ ꯐꯩ. ꯃꯃꯥ ꯃꯄꯥ ꯑꯣꯏꯅ ꯃꯆꯥꯁꯤꯡꯕꯨ ꯀꯔꯥꯏꯗ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯌꯦꯡꯁꯤꯟꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤꯅꯦ. ꯑꯩꯈꯣꯏ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯇꯝ ꯈꯔ ꯃꯆꯥꯁꯤ ꯁꯤꯗ ꯂꯩꯍꯜꯂꯒꯦ. ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯩꯁꯨ ꯈꯔ ꯌꯦꯡꯒꯦ. ꯃꯥꯅꯁꯨ ꯋꯥꯁꯤ ꯇꯥꯔꯒ ꯑꯣꯟꯊꯣꯛꯅꯁꯨ ꯍꯔꯥꯎꯖꯈ꯭ꯔ ꯄꯣꯠꯅꯤ. ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯅꯥꯎꯕꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯃꯃꯥꯒ ꯄꯨꯟꯅ ꯃꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯁꯅꯤ. ꯁꯅꯥꯊꯣꯏꯅ ꯇꯥꯗ ꯍꯣꯏꯅ ꯆꯠꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯍꯦꯛ ꯊꯤꯟꯕꯤꯔꯝꯃꯣ. ꯕꯦꯝꯒ ꯃꯥꯏꯅ ꯑꯗꯨꯝ ꯂꯩꯖꯁꯅꯤꯗ. ꯑꯩꯈꯣꯏꯁꯨ ꯂꯩꯕꯅꯤꯅ ꯏꯆꯥꯅ ꯂꯩꯖꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ. ꯂꯦꯝꯕꯤꯅ ꯌꯨꯝꯒ ꯍꯣꯡꯂꯛꯄꯒ ꯑꯣꯏꯔꯦ ꯈꯪꯅ ꯆꯥꯟꯅꯕ ꯏꯔꯩꯒ ꯂꯩꯇꯕꯁꯤꯗ ꯇꯥꯗ ꯍꯣꯏ ꯏꯆꯦ ꯍꯣꯏꯗ ꯈꯔ ꯌꯦꯠꯆꯕ ꯇꯥꯔꯦ. ꯂꯥꯏꯕꯅ ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ. ꯊꯥꯏꯅ ꯏꯇꯥꯎꯒ ꯏꯆꯜꯒꯅꯁꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯈ꯭ꯔꯦ ꯀꯩꯅꯣ. ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯑꯋꯥꯠ ꯑꯄꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯧꯅꯤꯅꯦ. ꯃꯈꯣꯏ ꯃꯔꯤꯗꯨ ꯐꯅ ꯀꯨꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯁꯅꯥꯌꯥꯏꯃꯒ ꯂꯦꯝꯕꯤꯒꯁꯨ ꯃꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯍꯟꯈ꯭ꯔꯦ. ꯑꯣꯖꯥ ꯑꯃ ꯊꯣꯛꯈꯤꯕꯒ ꯑꯔꯣꯏꯕ ꯀ꯭ꯂꯥꯁ ꯂꯧꯒꯗꯕ ꯑꯣꯖꯥꯗꯨ ꯆꯪꯂꯛꯄ ꯉꯥꯏꯔꯤ. ꯁꯅꯥꯅꯨ ꯉꯁꯤꯗꯤ ꯃꯊ꯭ꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ. ꯅꯍꯥꯟ ꯃꯈꯩꯗꯤ ꯍꯦꯟꯅꯔꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯣꯏꯏꯟ ꯏꯟꯅꯕ ꯃꯈꯩ ꯃꯉꯣꯟꯗ ꯌꯦꯠꯄꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯣꯂꯦꯖ ꯂꯥꯛꯄꯗꯒꯤ ꯃꯃꯤ ꯐꯥꯎ ꯎꯈꯤ ꯐꯪꯈꯤꯗ꯭ꯔꯤ. ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩꯕꯗꯨꯁꯨ ꯁꯅꯥꯅꯨ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯖꯕꯅꯤ. ꯅꯍꯥꯟ ꯃꯈꯩꯒꯨꯝ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯏꯜꯂꯛꯈꯤꯗ꯭ꯔꯤ. ꯆꯅꯨ ꯂꯦꯝꯕꯤꯅ ꯉꯁꯤꯗꯤ ꯍꯤꯔꯣꯗꯣ ꯂꯥꯛꯇ꯭ꯔꯕ ꯀꯩꯅꯣ? ꯃꯁꯛ ꯃꯁꯥꯒ ꯑꯝꯇ ꯎꯈꯤꯗ꯭ꯔꯦꯅꯦ. ꯅꯪꯒ ꯁꯥꯎꯅꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯅꯪꯅꯒ ꯅꯁꯛ ꯎꯍꯜꯂꯅꯨ ꯀꯥꯏꯅꯒ ꯍꯥꯏꯔꯨꯕ꯭ꯔꯕ? ꯑꯩꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯈ꯭ꯔꯦ. ꯑꯗꯨꯒꯤ ꯁꯥꯎꯗꯅ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ. ꯐꯅꯗꯤ ꯀꯨꯏꯔꯦ ꯅꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯔꯛꯏꯁꯦ. ꯅꯪꯁꯨ ꯃꯥꯒꯤ ꯈꯤꯇꯪꯗꯤ ꯈꯟꯕꯤꯕ ꯌꯥꯕꯅꯤ. ꯄꯥꯎꯗꯤ ꯑꯗꯨꯝ ꯐꯥꯎꯅꯔꯤꯅꯤ. ꯃꯥꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯍꯦꯛ ꯂꯥꯛꯄꯗꯣ ꯃꯤꯅ ꯎꯈ꯭ꯔ ꯈꯪꯈ꯭ꯔꯒ ꯐꯖꯗꯦꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯅꯥꯎꯕꯤꯒꯁꯨ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅ ꯅꯥꯎꯕꯤꯅ ꯑꯃꯨꯛ ꯕꯕꯥꯍꯣꯏꯗ ꯀꯩꯀꯩ ꯇꯝꯁꯤꯜꯂꯝꯃꯗꯤ ꯍꯥꯏꯗꯅ ꯄꯥꯈꯠꯄꯩ ꯋꯥꯅꯤ. ꯅꯨꯄꯥ ꯀꯣꯏꯕꯕꯨ ꯀꯩꯅꯣ? ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ? ꯅꯪꯁꯨ ꯌꯥꯝ ꯀꯤꯖꯃꯟꯈ꯭ꯔꯦ. ꯄꯛꯇ꯭ꯔꯦꯕ. ꯑꯃꯅ ꯑꯅꯝ ꯀꯟꯖꯕꯒ ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯖꯗꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ. ꯆꯅꯨ ꯂꯦꯝꯕꯤ, ꯑꯩ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯈꯪꯗꯦ. ꯈꯪꯁꯨ ꯈꯪꯅꯤꯡꯕ ꯄꯣꯛꯂꯨꯗꯦ. ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯃꯥꯕꯨ ꯏꯟꯊꯣꯛꯂꯨꯕꯁꯨ ꯉꯝꯗꯦ. ꯃꯥꯕꯨ ꯂꯥꯞꯊꯣꯛꯍꯟꯈꯤꯕꯁꯨ ꯉꯝꯗꯦ. ꯃꯥꯒ ꯅꯛꯁꯤꯟꯅꯗꯅꯕ ꯑꯩꯅ ꯐꯅꯌꯥꯝ ꯍꯣꯠꯅꯔꯕꯁꯨ ꯃꯥꯅ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯏꯃꯥꯡꯗ ꯂꯦꯞꯅꯔꯕꯁꯤꯗ ꯑꯩ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ. ꯃꯗꯣ ꯅꯨꯡꯁꯤꯕꯒꯤ ꯑꯍꯥꯟꯕ ꯏꯍꯨꯜꯅꯤ. ꯑꯩꯁꯨ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯈꯔ ꯆꯤꯡꯅꯔꯛꯄ. ꯉꯁꯤ ꯃꯥꯅ ꯂꯥꯛꯇꯕꯁꯤꯗ ꯅꯪ ꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇ ꯃꯥꯜꯂꯤ. ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒ ꯄꯥꯎꯗꯣ ꯐꯖꯅ ꯐꯥꯎꯅꯔꯣꯏ ꯏꯕꯦꯝꯃ. ꯁꯥꯎꯅꯔꯒ ꯈꯠꯅꯔꯒ ꯀꯩꯝ ꯀꯥꯟꯅꯕ ꯄꯨꯔꯛꯇꯕꯅꯤ. ꯀꯩꯁꯨ ꯐꯠꯇꯕ ꯉꯧꯁꯤꯟꯅꯕ ꯃꯤꯁꯨ ꯅꯠꯇꯕꯗꯨꯗ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯧ ꯀꯩꯗꯧꯔꯒꯦ? ꯃꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ. ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯀꯔꯤ ꯋꯥ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ. ꯋꯥꯍꯪꯗꯤ ꯍꯪꯅꯤꯡꯕ ꯀꯌꯥꯅꯤ. ꯍꯪꯕ ꯍꯥꯏꯕ ꯑꯃ ꯏꯉꯝ ꯉꯝꯗꯕꯁꯤꯗꯅꯤ ꯑꯩꯅ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ. ꯑꯗꯣ ꯅꯪ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ? ꯅꯝꯕꯔꯗꯤ ꯅꯍꯥꯟ ꯂꯧꯅꯔꯦ. ꯄꯥꯎꯗꯤ ꯄꯥꯎ ꯐꯥꯎꯅꯗꯦ. ꯆꯅꯨ ꯂꯦꯝꯕꯤꯁꯨ ꯕꯤꯛꯇꯔꯒ ꯃꯥꯒ ꯍꯥꯟꯅꯗꯒꯤ ꯄꯥꯎ ꯐꯥꯎꯅꯔꯛꯏ ꯍꯥꯏꯕꯗꯨ ꯁꯅꯥꯅꯨꯅ ꯈꯪꯈ꯭ꯔꯕꯗꯤ ꯁꯥꯎꯔꯛꯄ ꯌꯥꯏ ꯈꯟꯅ ꯑꯣꯏꯗꯕ ꯉꯥꯡꯂꯛꯏ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯀ꯭ꯂꯥꯁ ꯂꯧꯔꯤ. ꯆꯅꯨ ꯂꯦꯝꯕꯤꯅ ꯇꯞꯅ
ꯑꯩꯗꯤ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯥꯎꯋꯦ. ꯁꯅꯥꯅꯨꯗꯤ ꯍꯦꯅꯔꯤꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯀꯩꯅꯣ ꯍꯥꯏꯌꯣ. ꯕꯕꯥꯒ ꯃꯃꯥꯒꯗꯣ ꯀꯃꯤꯡ ꯃꯟꯗꯦꯗ ꯇꯥꯃꯣꯒꯤ ꯃꯅꯥꯛ ꯆꯠꯈ꯭ꯔꯅꯤ. ꯑꯗꯨꯅ ꯑꯦꯛꯖꯥꯝ ꯃꯌꯥꯁꯨ ꯑꯣꯏꯔꯕꯅꯤꯅ ꯃꯇꯝ ꯈꯔ ꯅꯣꯏꯗ ꯂꯩꯅꯕꯅ ꯕꯕꯥꯅ ꯍꯥꯏꯕꯅꯤ. ꯁꯅꯥꯅꯨ ꯍꯔꯥꯎꯅ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯪ ꯂꯩꯔꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ. ꯑꯗꯣ ꯕꯕꯥ ꯍꯣꯏꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯒꯦ? ꯍꯞꯇꯥ ꯑꯃꯒꯨꯝꯕ ꯂꯩꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ, ꯇꯝ ꯉꯝꯗꯦ. ꯑꯦꯛꯖꯥꯝ ꯂꯣꯏꯔꯀꯥꯟꯗ ꯆꯠꯂꯣ, ꯑꯩꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯦꯕ. ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯑꯣꯖꯥꯅ ꯇꯥꯔꯕꯒꯨꯝ ꯃꯃꯤꯠꯅ ꯌꯦꯡꯂꯛꯄꯗꯨꯗ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯀ꯭ꯂꯥꯁ ꯂꯣꯏꯔꯛꯇꯨꯅ ꯑꯣꯖꯥꯗꯨ ꯊꯣꯛꯈ꯭ꯔꯦ. ꯑꯔꯣꯏꯕ ꯀ꯭ꯂꯥꯁꯅꯤꯅ ꯑꯣꯖꯥꯅ ꯊꯣꯛꯈꯤꯕꯒ ꯁꯥꯇ꯭ꯔꯁꯤꯡꯗꯨꯁꯨ ꯃꯔꯤ ꯊꯣꯛꯅꯈ꯭ꯔꯦ. ꯆꯅꯨꯂꯦꯝꯕꯤꯅ ꯅꯪꯁꯤ ꯉꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯏ. ꯍꯦꯔꯣꯗꯣ ꯂꯥꯛꯇꯕꯒꯤ ꯃꯥꯜꯂꯤꯗ. ꯁꯅꯥꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃꯕ. ꯑꯗꯨ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯔꯛꯂꯒ ꯅꯪꯅꯒ ꯅꯨꯡꯁꯤꯔꯣꯏ ꯀꯥꯏꯅ ꯈꯟ ꯌꯥꯕ ꯅꯠꯇꯦ. ꯃꯥꯏ ꯂꯥꯛꯂꯗꯤ ꯂꯣꯏ ꯏꯀꯥꯏꯅꯕꯅꯦ. ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒ ꯇꯤꯛꯅ ꯆꯩꯁꯤꯜꯂꯣ. ꯅꯪ ꯂꯥꯛꯇꯗꯅ ꯀ꯭ꯂꯥꯁ ꯌꯥꯎꯐꯝ ꯈꯪꯗ꯭ꯔꯦ, ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ. ꯉꯁꯥꯏ ꯀꯣꯛ ꯇꯨꯝꯂꯛꯄꯒꯤ ꯀꯣꯛ ꯈꯔ ꯆꯤꯛꯄꯒꯤꯅꯤ ꯅꯪꯅ ꯄꯪꯈꯠꯅ ꯈꯟꯖꯤꯜꯂꯦ. ꯑꯩ ꯅꯪꯒ ꯆꯠꯃꯤꯟꯅꯗꯧꯕ ꯇꯟꯕꯨ ꯇꯟꯁꯤꯜꯂꯛꯏ. ꯏꯀꯥꯏꯔꯒ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯦ ꯕꯦꯝꯃ. ꯊꯃꯣꯏꯒꯤ ꯋꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯗꯣꯏꯅꯣ? ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯂꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯅꯤ? ꯑꯁꯦꯡꯕ ꯍꯥꯏꯁꯤꯗꯤ ꯐꯅ ꯂꯣꯠꯀꯦ ꯍꯥꯏꯗꯣꯛꯂꯣꯏꯒꯦ ꯈꯜꯂꯁꯨ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯄꯅꯦ ꯕꯦꯝꯃ. ꯅꯒꯨꯜ ꯈꯪꯖꯔꯦ. ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯀꯥꯏꯁꯤꯜꯂꯛꯇꯅ ꯇꯧꯔꯛꯂꯅꯨ. ꯑꯩ ꯂꯣꯏ ꯈꯪꯉꯤꯀꯣ. ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯅꯣꯛꯇꯅ ꯀ꯭ꯂꯥꯁꯇꯒꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ. ꯑꯅꯤꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯨꯄꯥ ꯑꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯛꯏ. ꯁꯅꯥꯅꯨ ꯃꯁꯥꯗꯣ ꯁꯣꯔ ꯊꯤꯡꯒꯠꯈ꯭ꯔꯕꯒꯨꯝ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ, ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯪꯗ ꯇꯤꯡꯉꯛ ꯏꯉꯛꯉꯛꯅ ꯌꯦꯡꯂꯛꯏ. ꯆꯅꯨꯂꯦꯝꯕꯤꯁꯨ ꯅꯨꯄꯥꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯨꯟꯅ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎ ꯃꯈꯩ ꯌꯦꯡꯂꯛꯏ꯫